Delhi-da car bomb pokhaibagi thodokta yamdrabada miyoi nipan hena laikhidre miyoi kun henbana asopan nangkrai. Delhi-ga naknaba Uttar Pradesh amadi Haryana-da high alert lauthokrai. Thodo sing arang numidang pung taruka minute yang khainithoi chatpa matamda Red Fort Metro Station-da thokibani. Intelligence ki pawgi matung inna thodo si terror link ki khudam changdam fangbadagi Delhi Police na Delhi da Unlawful Activities Prevention Act UAPA section khudaktagi chatnahankrai. Thodo si ga mari lainana Delhi da laiba Kashmiri doctor ahum gi mathakta investigation tawba hokrai. Panba yabadi thodo du Jammu Kashmir Police na Faridabad da laiba yum ani dagi pokhaiba yaba potlam kg lising ahum rom fagat khraba matung da thokibani. Amaromda bomb pokhaibagi thaudo asiga mari leinana Union Home Minister Amit Shah na luchingduna ngasi ayuk pung 13 taba matamdagi high level security review mifam famkhre hairi. Mifam aduda Union Home Secretary Govan Mohan, Intelligence Bureau Director Tapan Deka, Delhi Police Commissioner Satish Golcha amasung NIA gi DG Sadanan Vasan, Jammu Kashmir gi DGP Nalin Pravatsu mifam aduda sarukyaki hairi. Mifam aduda kari karamba warip lauki haiba hauzik fawbi oina khangba ngamdri. Amaromda thodo adubu Chinese ambassador to India Zhu Faihong na nungnang bafongdorakli.